Ministry of Social Justice and Empowerment na mayai kaba CHINJAK LAICHURABA LEIBAK ASIGI MEEYAM MAHOUSAGI PUNSIDA HANJILLAKNABAGI PANDAMDA HOUDOKKHIBA National Action Plan for Drug Demand Reduction NAPDDR gi MAKHADA Manipur gi OINA LUPA CRORE 9 KUMJA 2022 gi OINA KAITHARAKTUNA Northeast State singi Manungda Manipur na Senthang Khwaidagi Yamna Phangba State Oire Hauzik chathariba budget session asiga mari lainana ngarang phangkhiba Lok Sabha gi mifamda Ministry of Social Justice and Empowerment ki Minister of State A. Narayan Swami na lankhatkhiba ayiba cherol aduna hai National Action Plan for Drug Demand Reduction hariba scheme asigi makhada mayai kaba CHINJAK LAICHURABA LEIBAK ASIGI MEEYAM MAHOUSAGI PUNSIDA HANJILLAKNABAGI damak KUMJA 2022 gi OINA apunba senfam LUPA CRORE 38 lakh 58 gi senfam kaithakre hariba senfam asi Integrated Rehabilitation Center for Drug Addicts Community Based Peer Led Intervention Outreach Drop-in Centers amadi Drug De-Addiction Centers sing chalairiba tungan-tunganba NGO singi khuthangda thadakhibani NAPDDR scheme asigi makhada KUMJA 2022 gi OINA LUPA CRORE 9 Manipur gi damak kaithakre senfam masi Northeast State singi Manungda Manipur na Khwaidagi Yamba Oire aduga LEIBAK asigi OINA Senthang Khwaidagi Yamna Phangba Marisuba State amasu oiba ngamle scheme asigi makhada Maharashtra na LUPA CRORE 9 lakh 49 Orissa na LUPA lakh Orissa na LUPA CRORE 9 lakh 38 amade Karnataka na LUPA CRORE 9 gi senthang phangduna mathang sina ahanba anisuba amasung ahumsuba mafamda leire nakala maromda Department of Social Justice and Empowerment na support tawduna government ki hospital singda hangba addiction treatment facilities singi oinade Manipur da sigumba makhal gi khudong chaba piba government ki hospital sing amati yaude haina Minister A. Narayan Swami gi cherol aduda palle